Chahi Asigi Ibudhou Moirang Thangjing Haraoba ki Thouram ngarang KALEN gi mangani PANBADA NONGMAIJING NUMIT Lai Ikoukhattuna Houdokhre tangdu leitadraba lamdam asi mara chetpa ing tappa lamdam ama oinanaba amasung yengnaba singdagi ngakthokpinaba thongdiduna houdokiba Thouram adu Ibudhou Thangjing Seva Mandal Moirang famnaibi chairap loishang amadi amaibi loishang punna khosamnana sindra pangthokpani Ibudhou Moirang Thangjing Laikolagi Moirang Kaithal fauduna laklaga Moirang Chengai lampak fauba chalaba matung hana khong Marilda Lai Ikoukhattuna Thouram adu pangthoki Thouram adu gamari ledana Ibudhou Thangjing Seva Mandal Moirangi wangang loi el nila manina hai chahi ma helaklaba lan asigi yenglaga chahi asigi Ibudhou Thangjing Haraoba sida miyam gi oiba Thouram sing Loukiroi irang asina nemtharaktuna mahausagi fibamda hanjilaklaba matamda miyamda mangjongdana khangalaba tungda miyamgi oiba Thouram sing logani Ibudhou Thangjing Haraoba sida lai gi oiba soifadaba Thouram kya leibana numit kungani pani pangthokani chahi sigena lai gi oiba Thouram singaloina lamjel mungda su pangthokani haina mahakta makhataki Ibudhou Moirang Thangjing Haraoba si nasidagi hauraga korong numit kungani pani sumna haraujaba si aikoi amaibasingna numit masing si yam tension ba yadaba haibidi Ibudhou Haraoba si de dilagung thoma pan lainara taret ki loinana koi malem papan gi laipok thaba amadi koi restoration de laipak khun gi phiran katpa lai phogdi ta dajing koi de Moirang sida phogdi hundaba sigi sanaba phogdi taba lamjek nana singba Thouram mayam sige lairoi si yengaga aikoi amaibasingna numit masing se tension ba yadabadagi numit koni pani sumna haraubagi Thouram se pangthok sabani kumsi sahi gi oinadi Ibudhou gi lai gi Thouram sing asi kha pangthoga laibak praja gi oiba program di huji phauki di lobagi wafam leijadari